Palace Compound Imphal da leiba Chandrakriti Auditorium da suba BACHU Unique Creation BUC GI Costume Contest kam Certificate Distribution gi thouram pangthokhre. Sri Govindaji Temple gi mayuk nabada leiba BACHU Unique Creation BUC na senduna pangthokkiba changdamnaba gi thouram aduda Transport Department ki Director Kumantem Daina IAS na Chief Guest Social Worker Kongbom Jackson na President Amadi Eastern Swing House ki Managing Director Thoktom Birmangol Singh na Guest of Honor oina sarugyaki. BACHU Unique Creation na lamdamasagi traditional oiva fizet leiting kayabu malemda saktak nabagi pandamda yumfum oraga costume contest adu pangthokkibani haina proprietor Bachpan Pangabam na haiki. Thouramgi manung channa training kudimakta costume making tambagi certificate su yenthokki. Fashion show aduda BUC 3rd edition gi Best Designer takibi Priyanka Huidromna traditional show utki amadi second best designer takibi Anjali Kumbong Mayumna casual show utki. Contest aduda chawna mateng tobirakiba Eastern Swing House, Kabui Salang Maiba Healthcare Private Limited, Moms Catering, Single Menungs, Make Shemnasi, Pantobi Shinai, Dorendro Memorial Higher Secondary School, Hairoki Ming Panbayai. Show adugi makeup Abung Surjit Makeup Studio amadi show director Chitrakanan thouramna oiki. Contest aduda Dhaneshwari Ashemna Best Designer Mahaki Model Joshila Haisam, Second Best Designer Melody Nongmaitem Mahaki Model Peheli Nongthombam, Second Runner Up Chungkham Omibala Mahaki Model na Wahengbam Goldpriya, Best Blouse Winner da Christina Katrimayum na Taki. Subtitle The Best Discipline Goldie Oina Best Trainee Radharani Sapam, Best Diligence Kulakpam Monalisha, Best Talented Omibala Chungkham, Best Ideal Beauty Joshila Haisnam, Star of Evening BUC Peheli Nongthombam na Tabangamki. Thouramga mari lainana Kongbom Jackson Social Worker na isana isabu thabak pijaduna semilon hengat anbada achouba thodang lobagi matam oire. Ishona ekoi khudimakta pirakpa sintha singda ninghannaba leitana hotnaduna society da thodang loduna chawkhatpa khunai ama oibada hotnaminaba changi haiki. Ramo ina poglagadi magi tungan ba sinpam kayam rom le sinpam mai basi loinmak tungali adubu ngasi custom isa-isana hainingba kidamakta isa-isana magi dress designing kaya tamduna magi oiba haisingba du khangnaba kidamakta lagiba isalise kwai kudimak asi yamna sokthok chadingaini ngasidi miyoiba haibasi tungan na magi trade ta magi tungan ba senda lambi kaya amrum le adubu ngasi aikoina ngasi utkadoriba loinana ngasi khangliba aikoigi generation gi damakta tum koina akoina chatpa yaba lambi chatpa yaba loinana masak takpa yaba lambi ama hairagati customer sisu yamna maru oi.